लेबाक्चदेमफम ओइबमर ओइबा पाउ खरा अपडेट तौजरी साइक्लोन चित्रंग मणिपुर यावना स्टेट खरा येलो अलर्ट लाउथोग्रे अवंग नोंगपुक तमना हुमजिलकलिब साइक्लोन चित्रंग मरम ओइदुना त्रिपुरा मेघालय अमसुंग असम की वनदी रेड अलर्ट लाउथोग्रे लोइदुना मणिपुर मिजोरम नागालैंड अमसुंग अरुणाचल प्रदेश दा ऑरेंज अलर्ट लाउथोग्रे इंडियन मेट्रोलॉजिकल डिपार्टमेंट IMD नमंगजौना लाउथोखिबा मतुंगिना बे ऑफ बेंगल दगी हवखिबा साइक्लोन चित्रंग नंबरम ओइदुना मणिपुर यावना अवंग नोंगपुक स्टेट सिंगदा मयाय ओइरप कनबा नोंग चुबा हौरे वेस्ट बेंगल अमसुंग ओडिशा ददी समुद्रागी इथगी पोंग कंखलकपगा लोइदना नोंगसित यावबा नोंग चुबा हौरे हाइरे अवंग नोंगपुक लमदमदा ओइरकलिबा फिबम असिदा मांगाता थोरकपा मतमदा मतेंग पांगनबगिदमक नेशनल डिजास्टर रेस्पॉन्स फोर्स NDRF की महूत मेयट हुमफुगमपन ngasi इंडियन एयर फोर्स की प्लेन अमना अगरतला दा प्रखरे हौजुक फावबदा त्रिपुरा दा NDRF की अहेनबा मियोय चामगा तरागा मपन थोंग्रे ngasi युपुंग तरागा मथोय मखैरुम ताबदा साइक्लोन असि बेंगोल की सागर आइलैंड की खानोंगपोक थंगबा जरुकदा यौसिलखि हाइना IMD दा पीबा रिपोर्ट हाइरे रिपोर्ट असना मखातन हाइ साइक्लोन असि हयेंग अयु अंगनबदगिदी यामना हेना कांसिलक्तुना बांग्लादेश की समुद्र खोंगपाल दा चावना मागता थोगलकपा याइ हाइना पानारे मरबसना इंडिया की वनसु बेंगोल अमसुंग ओडिशा की समुद्र खोंगपाल लेबम योइसिंग मेकुम नहम सिंगदा लेइनबा खंगनख्रे वेस्ट बेंगोल की ओइना अवांग अमसुंग खा थंगबा 24 पार्गनास अमसुंग पूर्व मेदिनीपुर डिस्ट्रिक्ट दा लेरिबा मियोइसिंग साफगदा फमफमसिंगदा होंगथोकनबा खंगनख्रे सैरगसिदा ngami singsu samudrada nga phaba kumthadana hanadagi leiriba hi singsu hongalakna mangjongna khangan khiba leirabane hayeng lakani haina panariba noklei nongsit asna west bengal ki mafam kharada yungkai humdokpa lambi thong akai atoi thokpa masung ising thumjin bana singba thodok khara thorakpa yai habagi ahenba section tharok lakotpa honagre awang nongpu lamdam dasu hayeng ehudagi det nongsit jawba akan banong churapa yai haire अवांग नोंगपु स्टेट सिंगी मनुंगदा त्रिपुरा ना ख्वाइदगी हेना सोकबा स्टेट होइगनी मरमसना त्रिपुरा मेघालय अमसुंग असम की वनदी रेड अलर्ट लाउथोग्रे लोइना मणिपुर मिजोरम नागालैंड अमसुंग अरुणाचल प्रदेश दा ऑरेंज अलर्ट लाउथोग्रे मफम जगसिदा नोक्सिसितबगी चांग असि पुंगदा किलोमीटर 60 रोम की चांग ओरबा याइ हाइरे नोंगलै दोंसिदासिना मरम ओरग इमरजेंसी सर्विस नतना त्रिपुरा दा लेबा माइलोइसंग पुनम खुदकदगी अक्टोबर 10 तरु फावबा सुति लाउथोग्रे लोइना लेंगा की एम्प्लॉई सिंचु महिमबमदगी ओइना थबक सुरकनाबा खंगनख्रे नोंगलै दोंसिदासि मणिपुर अमदि मेघालय की ओइना सुपुंगदा किलोमीटर 50 मंगादगी हुमफुगा मंगा फावबगी चांगता सिलबा याइ आइना IMDB ना पीबा रिपोर्ट असिन हाइरे मखातरकवा अतोपा पाउदा MSPCL की MD शरद के यम ऑफिस दा रेस्ट चथगरे साकवी करोंगे सब स्टेशन साबदा सेल्लाना सिनखी आबगी केस कमरी लेना मणिपुर लोग आयुक्ताना खंगन किबा मतुंगिना ngasi kaksingi SP सेवराना लुचिंगबा टीम अमना मणिपुर स्टेट पावर कंपनी लिमिटेड MSPCL के मैनेजिंग डायरेक्टर नांदाइबम सारद की थंगमैपन नांदाइबम लेकाइदा लेबा मसागी महिम अमसुंग कैसामपत लेबा माकी ऑफिस दा अरेंज सथगरे औगिबा कुमजा लिसिंग अनि मपनदगी लिसिंग अनि तरागा मंगा फोबगी मनुंगदा LCPR की मखादा सामा पोर्ट इंडिया प्राइवेट लिमिटेड लुपा करोड़ मफल लाख निफु गमंगा लिसिंग मरफु चतुक सुमना मंगा संगना साकवी करोंगदा 33/11 kV पावर सर्विस स्टेशन 33 kV लाइन अमदि मरी लेनबा सिविल वर्क्स पाइ किबदा लुपा करोड़ मंगा रोंगे सेनफम लाना सिनकी हब केस अमगा मरी लेटन मणिपुर लोक आयुक्तना थिगननबा कक्सिंगी SP निलुसिंग टीम अमदा सेनखिबने फ्रेश न फंगबा पाउगी मतुंगिना रेड असि ngasi ayuk anganbadagi nabida waram athengba phawba chathage NLCPR na sewa port India Private Limited ki makhada haukiba kumja lising ani mapan ge September kun gamanga da thokiba work order amagi makhada sukiba thapak asida transformer supply tawbada masing walakpa made kilometer ni fuga manga sangna tingada ba mai gi line adu kilometer mari tamak thabak ton thoklamki aibago wafam sing yauna logayukta da wakana malakhe हिरमसदा मणिपुर लोक आयुक्तन आहारबा तंगा केन क्वारी अमा चथबदा ऑफिशियल खराना लाना तौरमबगे खुदम चंगदम खरा फंगबा ngamge मदुदगी केस अमा क्राइम ब्रांच पुलिस स्टेशन दा सही असीगी फेब्रुवारी 3 ता रेजिस्टर तौदुना थिजिननबा MP श्रेफात दा सिनकी बने इसा कंजना फंगफम तोकवा हक तांजबदा अतोप लुपसिना येतफम तोकते SDDCM Maidai midai wo salo drive ki list chalanduna constitution gi oibangak lo phangna ba makhal pakha kya gi akan ba khongjang changsilak pa amade
MLA Minister Fawwana Sakonarapagi Tanpam as the demand as a Fiendanaba All Tribal Students Union Manifo Achumna. Hilarious Committee Chairman the Memoriam Patient to the Kuting Lagriva Asita from Tokta Tabagamani and a Salon Drive Demand Committee Manifo. SDDCM ki Yutuengi Campaigner Namairapum edition of Fondoragli. Pausesiga Kanana Warisa Nabad edition High Achumna Tanglak de Bukong Tangasi, Wakal Kantaba Yaudawa, Amade Konjang Hasibo, Nintina Kangba Watpagi Kodamne. State Sigi context the Yang Bada Midai Mighty Frubasi Masing Jamba Malabasu Indiagi when the Yang Batam the Yamna Apikba Frubaba Waiduna. Mutkibi Abagi Pibam the Lairabani, State Asimukta the Su Probasi, Maming Tagi when a majority Waiduna Lairibani. Manipurgi upon Bapak Sobagi Chad the Marhudra Nito schedule Len Oikiban Baram Waiduna Loka Constitution appear. Lemo River Tampaki sa the Nepal Lom Tamak Chow Mafam Masida Tongan Ba Stretching Amadi Atopa. Levax in the Kimurika Sanksilatuna Lightning Ba Lam Labor Amade Frubasibo Magna Tabakaya Sataragli. Asigumbakaya Asigi Kalhunaba Asigumbakaya Asigi Kalhunaba Madi Tampaki Lam Singa Sibasel Len Wenduna Constitution Gig a closing Panganabagi Pandamda. Salol Drive Demand Committee Manifuna Mite Pasel Drive List that Salanaba Kongjang Sanchilapane. Sanchilakli Kongjangasi Mite Hakinate State as the lady by Yellow Pro Kuting Makine. Dimanasi Talapumatam the Singmi Sinamakoilam Monkey Gatrapadi, Makoida Leramba Kudong Sabasing Antagiti Ivagissing Nabakia Lady Basi, Lahening de Singilam Singasi Tapak the Taripa Mite, my tasting the Salagambaloga de Valade. Yamna Sako Prama de Lake Lesu, I have a fruits in the Several tribe or Bia de Habasi, Aranbawa Kalone. State the Sigi Younger Bada for Kefita in Kamamadi, Literacy, Red Jamno Wangliba, Mizoram, Amadi Nagale Lasi, Travel Stane. Sakulaba Furukudimak is the Wibaya de Habasi, Aranbawa from Ne. Supreme Court na Kumza lising Anita Ragamatoy the Piki of Badik Amaki Matunganadi. Matangagi Mamang the Gilerakliba, Mitei, Maitei, Hariba, Yellow Frupasi, Immigrant Amaki Sang the Lake Daure. Badigaduki Matungana Sero Trap, White of Proof Sing the Immigrant Abu Hanto Piri. Maramotuna Mitei, Maitei Asilam Damasigi Asyang ba Yellow Frupni, Abu Unanaba Honaba Selo Trapki status later by Yaradre. India Tongan Pomafum Sidi Kundariba, Mula Kuntra Hinasulariba, Frup Canasol Trapki status, Pigadavani Hanakan Bakong Sing Senari. Kodamina India the Kundariba, Kurmi Araba Propasi, Mui Krur and Henalai, West Bengal Kata the Mui Lagianka Hena Kundari. At the Propasi Shadow Trapki status, Pangan Kadavani, Hanakan Bakong Sing Senari. Asam the Sumu La Kuntra Henalai, Prop Sing Shadow Trap list the Saran Gadavani, Abakong Jangsele. My day Mitay na Selo Trap Gilistas Alhuduna State the same Mitop Miansa Sing the Kalausi Ivane. Housing Tampato Kundariba Mitay, my days in a Selo Trap Gilistas and Kivaga. Check me is in housing as it Tampato Kundaba Yaroi, Abo from Somatalate. Samana status Amadalamin Matam Dadi, Nungsinabagi Mariso Hangalagane. Aranba Wakal on the Taza to the Kongjel, Yang Sanchela Liba Kongjangajibo. Aranba Wakal on the Tazaduna Kongjel, Yang Sanchela Liba Kongjangajibo, Natain and Abon Hanning Day. Nopa Amagi Asibaksang Pangle, Laymako Police Station Konba, Karo Village Sports University Manaki, Uragda Nopa Amagi Asibaksang Ambaleramba, Garang Til Pumari Rom Tabo Matam da Tenakre. Mioeduka Hena Pum Tampana, Masakmaming Kambakamdri, Masaga Masada Higo Mazugi, Underwear Ambadagi Hena, Siate, Asibaksang Lady Abagi Pau from Badagi Laymako Police Station Namade, Forensic Science Laboratory Team Nasinong Til Mafama to the Sang Sinduna. Kumna yang cilaba matung asibaksang adula kulaga masak mabing kangdok na nabambade. Postmortem kita magrim skim hok ta tham khre haire. Miyam ki minister ni haiba mayak siang le yu zedo. Manipur ki minister nongthoma berena si miyam ki minister ni haiba bhagna tawri pathaba kamasong. Haido ki bawangak pa asin ulle ane United Jaw Organization General Headquarter ki maikete ki phangdoragle. Lubasi ki president thangjamang amasong General Secretary T Chinkin Pauna kodek pito na thadorokpa zero lamana. Si Minister na handak Susanpur District Manung Chanba Tonjang Place ta Sibu Sandrageti Park Museum Conference Hall Amphitheater amasung Manipur Saural Culture and Heritage na singba infrastructure kaya sangga biramba amasung urip yung tablam kiba yaw na biyang PIC ki staff amasung anoba ambulance thabi tuna biyang area ki sa kutorang ki tabak torum kaya pai kalamba ato ki nambak tatagal papangrogli haire. Si Minister na handak laukulak liba kongtang asi Beyang border area dali liba miyamgi Powari ama oyorabani ayna pale. Manipur lekana sa tharak liba war on drugs ki campaign asi ki manung chanda sangsilak liba kulsing da. Pobi bambi than dana bagi kongtang asi mai pakan na bagi damak si Minister na kul taraga humday dalpa lakam mamam pibi ramba do ki damak thagat papang doki.
Masiga loinana khungangsing aduda miyamda horticulture gi mai marongsing thaduna border area da leiriba miyam gi hingnana bagi dambi piba asigi damak thagat pangdoke masiga loinana chief minister na Jaugat Memorial Cemetery semkanana ba masung phajana ba loinana academic session 2023 dagi singhata ISSLC examination center hangdona bagi damak lupa crore amaga makai pibi kani haiduna ayaba firakba asigi damak tasu thagat pangdorakle haina cherol aduna makatari Center si hangdokbana mafam adugi mairoi cha kaya mayom thadokhlaga Susanpur town salaga exam thawa chanarambado center si hangdoklabadi soidana kanaba phangalagani ana phongdorakle masiga loidana mafam asida mini stadium ama sagatnanaba wafam lakpo asina lamdam masigi nahasing amasung commodity singda chauna kanaba phangangani haire makatarakwa atopa pauda Chandigarh gi health center amada narsama mi mari sangduna punchilaga gang rape chadagre Chandigarh gi health center amada nurse nabi amami mari sangduna punchilaga gang rape chadagre makoi mari adugi manungda amadi sahi taraga dare khakta ngariba jabenel ama yaure thaudoga sida chenariba jabenel asi yauna miyoi ahum di fare aduga miyoi amadi faba ngamdre thaudoga sigi matangda victim oiribe nurse asina phangdokibada Equis mari asina mahakbu namdana punchilaga gang rape asi chathakibani Thaudogadugi matangda police da pau pirabadi ahatkani haina kihalamki Thaudogasi Mahendragarh district ki Sebsifi village da thokibani Auki bairai numit victim asna health center aduda lairingai da Equis mari asna sangsilaklaga mahakbu Pullaga gang rape asi chathakibani Thaudogadugi matangda victim asina mahaki mama fada pau piraba madong Police da complaint ama register daukibani Amromda Thaudog asigi matangda paksana condemn tawbagi thawong sing chathanaragli Thaudog asigi matangda BJP na Bhupesh Baghel na lead tawwa Chandigarh government gi mayokta police sathagre Amromda health workers singi maikadagi Thaudog aduda nungnangba phongdokladuna Chandigarh government da makhoi gi matik chawa security pinana badabi tawkhre loidana Thaudog aduda chenari pamarat leiba singi badakda action lawtrabadi makhatana thabak tawraroi haire ILP January thadagi chanakhrabasu nan Manipuri lakh 3,9,9 changlakre Singlen Maisnam All Manipur Women's Voluntary Association ama wova gi kuntraga humdoi suba mapo kumon ngasi konong mamang da leiba Sandragedi auditorium da pangthokiba ga loinana sahi khudengi pangthopagum liklang pareng ane mingthon ba isai nongmai gi thorom amasu pangthokre Tharumadu Manipur University ki Manipuri Department ki Head Professor Toijam Tamphana Athoiba Mithong Payai Leimaron Mara Paibi Apan Manipur ki President Longjam Mem Chaubi amadi All Manipur Women's Voluntary Association ki President Waigunjara Nina Akanaba Mithong amadi Tharumapu Wena Saruyaba Galoinana Lamdam Masda Ladiba Civil Society Organization Single Singba Sing amadi Press amadi Electronic Media ki Mioi Singda Asamba Lengyan Kudul Tamdani Kai Kumnabot ki Thaurumadu ki resource person oina wangang kiba Manipur University ki Associate Professor Singlen Maistam Hai kibada Manipur Civil Society Organization masing khangen engalaglabasu miyamgi amadi lebaki oiba thabak da taptharak libasi karigino haiba khanthaningai waire Manipur da mito miyancha ka hena sangchilakpadagi thingnanaba state government lisingani kungani toige January amadi inner line permit system chananaba haugiba dangaire Adapatian graba matamasda Manipur da nan Manipuri lakh 3,9,9 RP permission ki makada sanglakre Covid license maram orga miyoi kya sangthok jangsin jadana leram labasu ten graba namit khani asda nan Manipuri lakh mari rom sanglakiba asina di RP ki permission jawdana miyoi kya marom saklak lambasu yari Housing Manipur da train jaruk lagadi ekhoina mi pariba yellow mi kanbaki ihu asi akiba Phangna hengalakani ALPC maya yaudaba kaiga pangkha koire haidun niyam chumna tawdrabadi aikhoina nan Manipuri thinglapasu kendra khara da nan Manipuri kyana asaba yumda leibagi mathakta law inkhol kya makhoigi mingda pata pankhre ledan dalam tamasigi ningol kya nan Manipuri singda mayum panchintana mitai ki jumna kya makhoina onsilak libasi Manipur lega kamadi civil society organization singda kumna khanaba ki tangai fadaba lai aike Tharumadu Athoiba Mithung Oikiba Manipur University ki Professor Toijam Tamphana Haikibada Navi Warabasu Malemgi Nupi Sing Kamana da Balam Sadabadi Mathauna Mitai Nupi Sing the Jele Imungi Awa Kupnom Kaya Loiraba Matung Kunai Kidama Chen Chokliba Nupi Sing Asi Isi Isal Oina Ubagi Muta Ima Oina Ubagi Tangai Fadabalaire Tataraga Nithoi Naufutan Masa Pokwa Adukak Tang Mama Nate Tungi Yumpiril Ogaturba Pikliba Angang Kayagi Afabalambi da Purakna Nabuhunabada Nauyuk Naukon Taubiriba Nupi Sing Asisu Mama Amadagi Hena Chawba Tawdang Lauribane
Panajamna chawba lenga ki post parabasu mitai nupi singa si mapuroiba masa masu singi penana bahona bagaloinana yungi maku manemgi kumnong kudimak loiraba matungda lebaki oiba thabak tharum kya da chawba thodang lauribane achawba thodang lauribani habase ekoi kudimna khangnaraba wafamne nupi singi marai bakti hiram kudimak da khurau thangpa ngaktani hairaduna laisiamom dagi leimaren sida bina masanupa asonba pakhang babu phambal kahanana ba mapabungda oida bangang khibagi wari kaya lairi namita di hari ba British ki mok nupa singna mayuk na pangamdra ba matamda nupi na mayuk na dun malem gi puari de nupi lan thokribane sahi kya kangla manungda sambra falls na langoi chantu na leiram labada kan thawraba political party sina wazau ngang jaraba soi ima singi thawna na makhoi ba kudak ta kangla thadohan kya base manipur da na malem gi mipung khodim na khangnara ba wafamne manipur da nupi mairoi amadi civil society organization singna masa masa ge mathau masa khangdaba ga loinana unity later dagi ani thokpi ahom thopi kya thorakli besi thingna da bama oibi singna tunggi jumbirat oiriba mairoi sing bathaksi khasi tambi bagi matam oire tangna popo nupi oibi gi punsi da mayum pandana miyoipa khunai yai fana da bagi damak nupi sing tan lingkhat khiba ama ova na lauriba pandamasi phanglibra natagna kari kari awara ba leiri bagi habasi hatu hatu ba decision laudra su mai pakna da bahona minasi hana tambana phangdokhe BJP de yaw gibe JDU की MLA मंगा disqualified तौना बे स्पीकर की ट्रिब्यूनल तवागत करे भारतीय जनता पार्टी BJP दा मार्च तौक्रब जनता दल यूनाइटेड JDU MLA मंगा इंडियन कॉन्स्टिट्यूशन की तरह सुबह शेड्यूल की मखादा disqualified तौना बे कांग्रेस पार्टी नगासी निबिदांग गरम स्पीकर की ट्रिब्यूनल de सेरोल पेसिन तवागत करे वागत दुगी पेटेंसर ओइन मणिपुर प्रदेश कांग्रेस कमिटी MPCC के वाइस प्रेसिडेंट हमसुंग कांग्रेस के स्पोकपर्सन Aresor Goswami na oike adoga party asi gilusing ba amaso oripa advocate ningom bovendrana patensar ki mai kai delebli anda pangdo ki ba Manipur Legislative Assembly mikalda JDU ki ticket tambire poiduna mai pagla ki ba thangbai ban AC ki MLA ke ai soi kisan tipai mogi AC ki ngursang lun sanate Jiribam AC ki MLA MD Saboden Susanpur AC ki MLA LM Khauti amaso wangkai AC ki MLA Thangjam Arun Kumar de September home the BJP the Mars Tokibani, Mioising Aduna BJP the Mars Torokpagi. Ayabadu Manipur Legislative Assembly Speaker Toxom Sadabatana Tarasuba Sedulgi Makadayaba Pikibani. Matuki Matung September Mari the BJP National President JP Nadana, Nauna JDUgi MLA Manga Mars Torokiba Adu Ayaba Vibakaloinana. New Delhi the Taram Opagitarum Pang Tokibani, Adugumba Opagitarum Minister and Beren. BJP State President S. Dasu Sarwya Kibani. Madudanatana September home the New Delhi the Lepa Manipur Bawandap Opagitarum Amasapang Tokibalaki. JDUgi MLA Banga BJP the Mars Tokiba, Adoba Akan Bamong the Yaning the Bafong Topagaloin and Sapchana Tianagani Hana Pondokiba, Adogi Makatara Poena. Ngasi Speaker Gitripan the Hunapi Matungi Makoi Magapo disqualified Tonada Wakat Kibane. Panbayabadi Mamangi Taraga Matoi, Suba Manipur Legislative Assembly the Su MLA Kiasong Tok Song Sintobagi Kias Lake. Speaker की ट्रिब्यूनल द बतम सान केसिंग अदु पंथतुना लेखि बदगी मणिपुर हाई कोर्ट जाउना के मदु खबद पेंडिंग ओइद बदगी सुप्रीम कोर्ट जाउना दुना एमएलए के डिस्क्वालीफाई तौकी बने सुप्रीम कोर्ट की रूलिंग अमद एमएलए सिंग डिस्क्वालीफाई तौबगी प्रोसेस स्पीकर की ट्रिब्यूनल पंथबा यारोय था होंगी मनुंग द अदु कंबा केसिंग अदु लोसिन के दबनी आइखेबा लेख्रे अन एडवोकेट बोवेंद्र न पाउसे असिदा फंगदोरगले नुपी अम इराक नदुना सिरे अनीना इरैना सेन थकरे Andro Police Station की मनों चंबा एयरपोर्ट यंपे मया लेकाई तलेबा पुखरी मदा अंगांगनी कन्ना बखोदा बदा सही तारा मंगारम सुरबी नपी मसा अमा इराक नदुना लेखिद्रे लेखिद्रबा नपी मसा दुदि इंपाव वेस्ट की आवो मरक इरोम लेकाई दकी लाइसरम चानु देवी अबोक्वा एल अशोक मिदैने नपी मसा दु मतम खरा सुति लेबदगी एयरपोर्ट यंबेम दा लेबने माक जाउना अतोप नपी मसा अनिगा लोइना पुखरी अदुदै रुजाके मतमदुर महाकी मनहौ नुपी सिंग थोकपा नुपी मसा अनि अदु इसिंग दकुम थदुना सानबदा नानथकी बदगी पुखरी अदुगी अरुबा सरुक्ता तासिनकी बने काखत पंगमदना लैरिबी सही नौरिबी नुपी मसा अनि अदु लैखिद्रबी चनुना इसिंग दकुम थदुना इनखलमलबा मतुंग महाक्ति अरुबा इसिंग अदु दगी काखला पंगमदना इरागनाकी बने मतमदुर इसिंग लैबा पुखरी अदुगी अकोइबदा कनागुंबा मियोय अमत लैतबना खुदोंथेबा थौदोग अदु नंखी बने पिगली नुपी मसा अनि अदुन इराक नखरेबी नुपी मसा अदुबा कन्वीनर लाउरबसु कना अमत तादबना महाक मफम अदुदा लैखिदबने असि भागसांग अदु इमुंग मनुंगी मियोयसिना लीगल की वेब प्रोसेस अमत दौरमदना मथौ मगम पांगथोकनब पोखरे हाइरे अमरोमदा साइक्लोन डिस्ट्रिक्ट की चिंगाई पुलिस स्टेशन की मनों पोइट प्लेस दगी नुपी अनि मफम अदुदा चेनबा टोलिंग तोरेल लांथोकनब होनबदा इसिंग इलाइना चेन थगरे इलाइना चेन थगरबा नुपी अनि अदुदी पोर्ट प्लेस दगी आरके रामराइला सही कुंट्रा मफरोइबा आरएस
Barsung amasung RK Raila sahi kuntra manga mapuroiba RK Mathon nene. Ngasi namidang pung mari minat jangkairum tabatu na PNE eduna isel kalapa Toriru Torelado Latung na bako na bada ising na siyenta karibadagi ang supawat hiba kang tanalay haire. Sosanpur Medical College ki Office Assistant Grade 4 ki recruitment da KSO na angakpa fangdokre. Sosanpur Medical College ki Office Assistant amasung Grade 4 worker ki recruitment tawbagi mawda Cookie Students Organization KSO na angakpa fangdokre. KSO ki matungina recruitment asigi notification October 10 ni panda thoki amasung Masi pausi amata dahapan na trakan miyamda pangan balay kide. India ki Prime Minister Narendra Modi amasung Manipur ki Minister Nongthomba Beren Singh gi initiative makada tongan ba sakothoran ki thabapay kalakpada. Aikona taramno oki recruitment process pumbal lepo amasung sanakanglot ngakna nahuna na notification thobiyo haire. Health and Family Welfare Minister Dr. Sapam Ranjan na handak talaglamba amada academic session November 10 mangadagi hawgani analak tholamki. Aduna class hawgada basayur anirom tamak ngairaba matamasida haju pawwa Tongan ba hangba posting recruitment process hauba laitri. Amromda miyam namari lena ba authority de thaza ba thambiu janing da ba phong totono sajanpo medical college singba miyam gi lanthumda amang ata amata thogan bigano asalai ba candidate kiana aijaba sitabi trabadi tungda thoropa afafata pumba government puga da bani haire. Nakalamromda na primary school khara da oza amasung mahiroi sing lairamdre. Wabagai kendra da leiba maibam Haibong Makung Lower Primary School amasung Santel Primary School Mai Imphal Kendra gi Sarwibung Kabui Primary School amasung Phabagzaw Khong Makung Dalaiba Primary School da oza amasung Mai Rising Leiramdre ana Indigenous Manipuri Muslim Welfare Development Organization IMMDO na thadorpa cherol aman hari Zerol asin hai organization asina sathagi ba drive the school khara diyan nganu loisin ba school khara dana yum osin haubasu yauri Manipur da leidiba primary school ambalek tambidri masigi daita mari leinaba authority amasung marwaina waza sina pufam thoki maramdi waza sina mahiroi sing lai tamlabasu tamdabasu thagi talapti shoiroi haiba mindset adu leibadagi punabaga si tholakpani waza sina thamoi sina school pagaran si haina thabak tawrabadi school pagalakani thagi dalabli sing manga taruk phangba private school gi waza sing dadi school pagat handaba yade an mahiroi sing khome makoi nati kari gi khom tribano mahiroi tamdaba primary school gi oza sing phamdagi lawthokpiyo amasung oza sing da mahiroi asuk tamandaba yade habagi masing ama thamanbiyo mari leinaba authority amasung MLA ministers net school sing da surprise round chatun school sing asi phajana function tawbirabra natagana tawdabra habatu yangsin biyo Pevor office the phamlaga report lawba natagana school gi attendance register check tawbanadi school sing asi phagalapangam loi hairi Makatarakwa atopa pauda India Pakistan T20 match yang lingida nupa ama heartfelt oiduna sire ngarang India masung Pakistan leba kanigi marakta sana kiba ICC T20 ki match yang lingida Assam dagi naha ama heartfelt oiduna sikre ana police ki pau ama haire police ki report matungina thaudoga si Assam ki Sibsagar district ta thokibani laikidaba miyo asiki mame Bitu Gogoi kawe Mahmasagi sa ikuntra marinom suri hari cinema hall amada ngarang India Pakistan T20 match ka thoktan miyam yangki match yang lingida mahak khangak tona wan tharaki mahak wan tharaki ba aduna maram warga match yang minaram ba miyoi singna mahak yamna thuna marak nakna leiba hostel amada pokatuna treatment chathana ba hona ba galoina police ta pau supiki adobo doctor singna Bidu Gogoi sina purakle ana law thoraki bani haire Amaromda doctor sina phongdora kibagi matungina cinema hall manungda cricket match yang ba aduda ka hena lang bana maram oraga noise pollution thokbadagi mak heart attack tawrokiba aramba yai haire Amaramda laikidaba bitugi imung manunggi biyosina phongdorakibagi matungina mahak hana har ki oiba anaba leiti amadi masamau fan hauraki haire misiasi ki matangda police na case samhare start tawduna thijinba hawkre haire gang rape ta chenaba minor ani yauna miyoi taret phare Jharkhand gi West Singhbum district ta masagi sahi kungatar ulum surabi software engineer ama gang rape tawda chenaba minor ani yauna punnam yoi taret phare hana police ki maikadagi phongdorakle Police ki report matungina rape case ki thawdogasi thokraba matung thawdok thopam adugi akoibada leiba local gi miyoi sinda police na sathagiba uhang paungdagi thawdok adu da senari pamiyoi sing masakhang bangam khiba loinana miyoi sing adu ngasi phagat pangam khibani victim masi maming leiraba ID company amada thabak tawbani hauki bathang chu namita victim asega magi khangna jabana paga gari masa amada punna tongdona lakhibani maduda hana lambi da leiramba miyoi khana namba hoiba khamla pamatong victim maudu ka lakmina khiba nupa dubo tamthina phubi khiba ga loinana Miyoroi daba mafum amada pusilaba matung nupi adubo rape sathakibani thawdok aduga mari in special investigation team amba semdana tigat khibaka loinana
ngasi chenariba miyoi taret faba ngamkhibani faraba miyoising adudagi thodok thokpa numita victim nupi adudagi makhoina puduna sarkiba mobile phone amasung wallet su recover tawba ngamkhre ana phongdorakiba galoinana makhadana chenariba miyoising masak khangdokna na bahonari haire nakalam romdana mayum satkiba lanmi amanongmaina kapdona halamle Uttar Pradesh ki manung chanba Aligarh mayumda sotigi damak satkiba lanmi ama masak khangdaba singna nongmaina kapdona halamle ana police officer singa se phongdorakre Taudoga si kembali lainana Aligarh gi SSP Kalanidhi Naithani na phongdokibada Taudoga sing arang namitang waram thokibane lanmi si tha si kun gama thoida mathaudagi suti logduna mayumda lakibane Karimaram ki damak mahak pasakang daba singatuna nongmaina kaptona halam libano haiba hausuk phawagi wenadi chapchana khangba ngamdre Adomai damak nungsi nongon kembali lainana thokiba thaudok aram bayai aina singnari Misi ki matang da thijena bagi damak akhanaba tim ama semkiba galoinana chenari pesing atoba matamda phana na bahonari haire Myanmar da air strike tawda myoi humpu hena sire Ethnic minority ki khwadagi maru eba political organization ki common palan tawringada Myanmar military na air strike tawrokpadagi saisak pasing yauna myoi humpu ki mathakda sikre ana pawge sourcing na haire Yamna tamti pa tawdok thokli basi Indonesia da akhanaba mifam ama pang thoktuna Southeast Asian minister singna Myanmar ki hingsa ki tawdok asigi matangda wa khanagadoriba adugi mak oinanani Awang da liba Kasin state ngarang ahing Kasin Independence Organization ki common palan tawringaida yare strike tawrakiwa adu mamangsai ki February thada military na sasan pasin kraba matungda attack amukta da mi khwadi ki yamna harba ki thawdokni haida thajari thawdogasi media na lanai oina confirm tawda yamna luna thogle adobo media da milungsi pokba khrana video sing thagalaktuna mangta pagi saktam sing utke thawdogasi ki matangda military na traga government media ki mekeda ki wafam amata phangdoraktri Myanmar da leriba United Nations ki office na air strike tawbagi report sing lakpa asida yamna nungaitaba amasung nungnangba pogi ana phongdoke thawdogasi security forces na khulai paida permission sing madakta madik mafa chadna force sinabani ana thajari masi jaba ngamloidaba amani amasung chenaba sing madakta maral thangjin kadabani ana UN office na thadokiba overall amada haike Philippines airport Korean air flight ama runway da ki hendokna chenkre Philippines airport thengjan kre Ningthauka numit ki ahing da Korea gi airplane ama Santen Philippine airport da tarak badam ha ki senpham thokpa runway adu da ki hendok na chen kiduna nafi hawa lamba kamada sujen badagi Korea gi airplane adu ate akai thokre thaudoga do ising nongset ki fibam phattaba amadi nong mangba amadi chuwana maram oidana thaudoga do thoki bani haire runway da ki hendok na chen kiduna ate akai nangkhraba friend adu da passenger chama gomfugan ithoi amadi crew member taragama thoi tongkiba du asoyangam yaudana aircraft adu emergency slide tagi thoraktuna escape tawhre haire thaudogatuna maram oidana Philippines ki Magdan Cebu International Airport adu da sangkadaba flight dozen kya cancel tawhre haire laibakasi ki khwadigi mathau sinba amadi plane masing yamna taba airport ase Korea ki flight aduna runway dagi hendokna chenkiba amadi ate agai thoktuna leiba maramna madam kharagi oina thengden khre haire Kodong thiba thawdok aduna maram odan airport adu thingin khibada Korean air ki price tan himyam da nongai taba phongdok pagaloinana thokiba thawdok adu kidamak apology tawrakre thawdok asidagi Asia ki khwatigi masak khanglapa airline asina matungda asungba laibak thiba thawdok asi amukhana thogandana basekin thorang laukhana da wafum phongdokre hairi Korean airline price tan woki wongna thadorok pa zero lamada hai makoina matam punamakta flight operations sing pangtok da flight adu da tongliwa Passenger amadi crew members sing adugi soidang amtana ba section bana hanba thorang oina paikhatuna lakle karigamba makoi ki passengers in the kodong chada pamadi awa banang labadi madugi damak thamoi sokna nongai taba phogi abu wapam thamke Korea ki plane adu mamang thangba saruk adu kahena namthaki baga loina namhaki manaton aduna yamna kana leimai da jasin badagi plane adu ati akai nangki bani plane adu gi front landing wind aduna runway dagi hendok lagana fi hawa lampa adu da tasinduna chen ba hawada mahaki mamang thangba kangkong adu uwa phangkide amade Chen bajadana sujinduna lekhi ibadagi emergency slide door adu hangdoktuna passenger sing thorakna da bahona kibane Hariba emergency door adu su plane adugi mamang thangba thongdagi uba ngamba mafam da leibani aire Philippines airport ki official na pangdorak pada targliba Korea ki plane adugi thawri chang adu hanthana leikibana aircraft adu runway ki aroibadagi singthorapa ngamke Matamadu da Philippines ki air authorities na atopa mafam adu da panduna leiba plane sing Paikiba yakina ba Korea ki plane adu sington na bahona pada mateng pangke
थौदोगदना मरम ओइदना केबु प्रोविंस दा पाइथो पचिन तौगदब प्लेन दर्जन क्या कैंसल तौगे मदुगी मनुंगदा फिलीपींस एयरलाइन की फ्लैग कैरियर सु यावगे हाना मफम अदुदा डोमेस्टिक फ्लाइट जंखै हेना कैंसल तौरे आना एयर अथॉरिटी ने लाउथोके हारे आजु थोक्रिब थौदोक अदुगी मतंगदा फिलीपींस की इन्वेस्टिगेशन टीम अमदा थौदोक अदुगी मतंगदा थिजिनबगी थबक हौग्रे मियोय अहुमना नुपा अमा तामथिना फुदुना आटग्रे मुन्ने यंगसली आबगदमक मियोय अहुमना नुपा अमा तामथिना फुबदगी लाइकानबा ngamdana सीख्रे अना पुलिस ऑफिसर सिंह हारे रिपोर्ट की पुलिस की रिपोर्ट मतुंगिना ngarang ayu anganbada थौदोगसी थोकिबने मसागी सही कुनगनि पानरम सुरब लाइकिद्रब असिना लंबिगी नकंदा लेप्तुना लेरंबा मियोय अहुमदा मुन्ना यंगलगी आबगी वहुदा मरि लेनना खना चाइनबा थोके मदुदा मियोय अहुमदुना लाइकिद्रब मियोय अदुगी मतक्ता पेदीना कनबगा लोइनना माकी मसादा किन्ना क्यारक थिनबगा लोइनना मथाबागा मसुक मबुक्तसु मखोंना कावगे मदुना मरम ओरगा भिक्टिम मदु थौदोक थोकफमदा लेक थरकबदगी मनाक नकना लेरंबा मियोयसिना खुदक्ता हॉस्पिटल पोखतुना लेकनना बहोनाके अदब हॉस्पिटल एडमिट तौट्रिनेदा मार्क सिरे अना डॉक्टर सिना लाउथोरकिबने अमरोमदा साहुनगर पुलिस ना थौदोक असिगी मतंगदा केस अमा रजिस्टर तौखिबगा लोइनना जेनरिबा मियोयसिंग फागतपा ngamkhre फारबा मियोयसिंग अदु मरि लेनबा कोर्ट पुथोगलबा मतुंग पुलिस कस्टडी दा नमित हमने रिमांड लाउथाग्रे हाइरे अहानबोयना इंडिया ओरिजिन ऋषि सुनक यूके की प्राइम मिनिस्टर ओइनबा सेम साबा लोइख्रे कंजर्वेटिव पार्टी की लुसिंग इंडिया ओरिजिन ऋषि सुनक यूनाइटेड किंगडम की हांगदुना लेबा प्राइम मिनिस्टर की फामगिदबा मिखल पांगथोपदा माय पाकदुना मथंगी प्राइम मिनिस्टर ओइनबगी सेम साबा लोइरे यूके की वेस्ट मिनिस्टर द ऋषि सुनक ख्वादगी ममल लेरबा पॉलिटिशियन अम ओइबदा नदना लेबागसगी अहनबा इंडियन ओरिजिन लुसिंग ओइगदौरिबने लेबागसगी निंगथौ किंग चार्लेस नबेट निफुगा मरिदंग यूके की प्राइम मिनिस्टर ओइरंबी लिज ट्रस ना फम थादोखिबदगी मागे महत सिननब लेबागसगी निंगथौना ऋषि सुनकता वाफम मसे फोंदोखिबने हदकी प्राइम मिनिस्टर की मिखंद ऋषि सुनकना साइंटिस्ट पॉलिटिशियन न पेनी मोडाउन बु माइथिबा पिरमलगा प्राइम मिनिस्टर की फमसी पुगदौरिबने मागे राइवल ओइरिबा हदकी प्राइम मिनिस्टर बोरिस जॉनसन सु मिखल असिदगी विड्रॉ तौखिबना मिखल असिदा मागना लाइन माय पाकपा ngamखिबने हाइरे मागा अकनबा मोंगदा लंबान खिबि मोडाउन न फोंदोखिबदा मागना लौखिबा वरिपदु यामना पुहारी ओइबा वरिबा मो ओहरगने मसोइदाबा मदि लौसिंग लेबना मागे पार्टी की मसद ओहरे प्राइम मिनिस्टर की लमजेन असिदगी विनर ओइरिबा ऋषिना माय पाकले अना लाउथोकदबा मिनिट अमगी ममांगदा मागना ऋषिबा मागना फुल सपोर्ट तौरे अना फोंदोखिबने मोडाउन न विड्रॉ तौरे हाबगी पावसी हेक फंगबगा ब्रिटिश गवर्नमेंट की बॉन्ड प्राइस पॉलिसी खंवा वांगखिबने अतोबा मतमदा माकी हानागी थाकता लेबा ngamखि हाना आईटीबी की रिपोर्टर अमना फोंदोरखरे मसिगी मतुंगदा किंग चार्लेस न लंदन दा हलकलपा मतुंगदा लिज ट्रस की रिजाइनेशन अदु मागना याबा फीके आयाबा पीबगी जेरोल अदु निंगथौगा पन नत्रगना लेबा पोपन बिट पीरबा याय आइरे साई निफुगा निथोय सुरबा ऋषि सुनक ब्रिटेन की हानागी फाइनेंस मिनिस्टर वरंबा मियोयसी यामद्रबद था अनि की मनुंग असिदा लेबागसिगी अहुमसब प्राइम मिनिस्टर वरगने मागना प्राइम मिनिस्टर वरबा मतुंगदा मतम सांगना ब्रिटेन दा राजनीति अमदि सेलथोंगी तंग तादब फिबम अमलेरपदु अथौबा मतमदा नेना ताना हानागी फिबम दहनजनबा आइबसे मागी मथौ ओइगदौरिबने ऋषि सुनकना हानागी कंजर्वेटिव लोजिंगबा सिंगी चाइनबा सिंगनबा अमदि वखलोट मानदबगी वाथोकया अदु फांगना अमुखना सेमकदनबगी थौरांग सुलौगदौरि ब्रिटेन न कुमसिंग लिसिंग अनि तरागा तरुक द पामा क्राइसिस थोकपना मरम ओइदना यूरोपियन यूनियन दगी तोलाखिबने मदम अदुदगी औना वेस्ट मिनिस्टर द लेबाकसिगी तोंगी मियाम द सैनबा कया थोकतुना लाखिबदो ngasi फावबो लोसिंदना लेरिबने ऋषि सुनकना मसागी सही कुंथ्रागा मपन सुबदा यूके की फाइनेंस मिनिस्टर ओइना जॉनसन की मखादा थबक तौरखिबने मदम अदुदा कोविड-19 पेंडेमिक लापदा ब्रिटेन द अकन बसाइथिंग फंकी मदम अदुदा सुनकना मखल मखा कया के स्कीम सिंग पोथोक्तुना माय पाकना लाइसात अदु लांथेंगना बंगामखिबने सुनकी मुंग मदुंग असि कुमसिंग लिसिंग अमकसा पन हुफुदा ब्रिटेन द माइग्रेट तौरखिबने मदम अदुदा ब्रिटेन की कॉलोनी क्या सेमजिन साजनना बगिदमक इंडिया दगी मियोय क्या सेकेंड वर्ल्ड वॉर मतुंगदा अमुखना सेमजिन साजनना बगिदमक ब्रिटेन द चटपा मतम अदुदा सुनकी इमुंग मनु यावना ब्रिटेन द होंगलाखिबने नुमित मरीनी की ममांगदा फाकिबा नुपी मसा सीना फंगले नुमित मरीनी की ममांगदा महाकी खुंदगी फाकी हाइबा मसागी सही तरागा तरुक सुरबी दलित नुपी मसा अदुगी हक्सांग अदो मध्य प्रदेश की गुना डिस्ट्रिक्ट की फिल्ड अमदा ngarang फंगख्रे अन पुलिस ना फंगदोखरे पुलिस की मतुंगिना पोस्टमार्टम अतुंग चपचाब मरमदु खंगदब ओइरबसु नुपी मसा अदु करिनो खंगदब फिबम सिंग द सिरामकी तारागा मथोय सुब क्लास तंबी नुपी मसा अदु अक्टोबर तारागा मपन द स्कूल दगी हलखिबदा फाखिबने मखा तरकवा अतोप्पा मणिपुर की पाउदा नुपी फुटबॉल टीम द लुपा लाख अमगी सेन की मना पीदुन पुंगनिंग थवरख्रे
Gujarat pangthokiba kunthraga taruk suba National Games 2022 gi nupi football da champion warakraba Manipur gi nupi football team da MLA Khumuksam Joy Kisan amasung MLA Thangcham Aran Kumar lupa lakh amagi sen gi mana khusinagre Kuwayathong polim lekai da ngasi pangthokiba nupi football team bo puning thogarpagi thorom aduda amphagi office lamasung masana si bunung sibab miwi kana saruk yaki MLA anina puning thogarpagi selgi manadu NG balada khusinagi Tharamadu da MLA Joy Kisan hai piklingai dagi football masana sana raktan masana asi hena chawkana na bagi damak magi megi dagi ang bathodang lauriba asidagi hena atai thabak thorom simpai khana na basem sari Manipur da KFC na pilot project wena Manipur State League pangthok laba matung da magi megi dagi taraga manga suba edition pawda donor oidona lagli napa football lersing da natana malem da sakti takliba malem da sak takliba nupi footballer singbo hena awang bathak da Lain na bamhaki mai hidagi matam pon bagda sem sado na lay Magna makata na hai lamdam mas dalay pamipung pwede muna maruway na Manipur Legislative Assembly ki member sing minister sing amasung social worker kaya thorak to na tongan ba masana sing chawkuna na ba khona ba da soba dai ta lahun ningi Manipur gi mingset purakrapa na pi football team de khawri ba kapam gi thabak phangdri ba sing policy ama gi makata thabak sanghana na bamhaki mai kai dagi hona gani ana magna makata na phangdoki Taramadu da saru yakiba MLA Thangjam Aran Kumar hai sanaroi sing yai fana na bathabak thorom sing paikat bada magi mai dagi ang bathak da hona gani Manipur gi nupi footballer sing asi hena fagana na bagi matang da amfagi officials sina paikalak pa thabak thorom sina magi mai dagi pang bajaba mateng su pang gani National Games atu da Manipur gi gold medal phangla khrapa nupi team gi coach na Arjun Awardee oinam bembem amasung Laurembam Roni Palana manager oina lo sing gibani ngasi gi thoramadu da amfagi president Embratan Kumar Singh General Secretary L Jyoti Ramay Roy amasong ati office biar sing su sarugya ke ngagi melada han boy na saring atek keji lising hum potho kadori Manipur jokpa saring mabal keji dulupa lising ambaga sani da leple tingo Manipur lengan iningol chako baga mari lenana sahini fu yana chathaduna laglaba fish bear cum fish crop competition nga melada han boy na lamdam masigi ngamis na yok pasaring atek pakesi lising ahum potok lagane lamdamas na yok sabas haring gi mamal asi gram sare yankai degi kesi amma phawgi mamal asi lupa lising amaga sani thaleple haina fisheries minister aikam dingo da phangdokre fish bear asi gamari enana new secretary ta leba market office ta pangthoki ba pawgi mifamda minister as dingon hai hoki ba sahi kya gi mamang ta gilisang sitna ngagi mela asi pangthok tun lagli andaki fish bear kam base crop competition asi da sarok na ngami Chani rom na saruk yagani haba ki thajab lai Lonen store chamaga taraga mangarom sanara ba thawang lai re harba fish bear asida district taraga daruk tagi ngami sina saruk yagani Pangthok doriba fish bear asida katla rau mergal grass curve kamon kamna singba pothokani loinana pengba ngaton khabak okabi borom ngakra loinana sareng pothokani si minister gi rusing makhada pilot project wena changsilakliba sareng Yopagi thawang asigi makada puthok pasareng sing miam da phangan gani sahi asida gram sari yang khai dagi keji ama fawwa lumba sareng keji lising hum puthokani ana minister na makhata ke handagi fish bear asida nga keji lak amadagi ta na puthok na da pandam thamle Manipur BJP lengak lak pergi si minister ki lusing makhata hana lairamba ngagi awar pa si mengkat pengamle aina lawe Mana makhata na hai matam gchuna raba technology sing amasong akang ahising tanar ka no makal gi Teknologi maya mamasin naraga nga yok na nabagi khong tanga silaw kalagli lamda masida nga gi pothok hina pothok na naba hona to na lagli Imphal Jiri lambi da landslide thokre National Highway 37 Imphal Jiri bam lambi da Imphal dagi kilometer kunthra mangarom la padalaiba Kesinam Palace amasung Laijang Palace ki marakta landslide thokpadagi lambi ase pung khara phawna pangamludre Pawasin hai Jiri lambi da landslide thokpana maram oraga lambi ki nakal animakta gari kyamaram pantuna laike Diwali kumai leiba maramna landslide thok lebe area aduda level na tragana machinery sing leitabana kudakta amona kai nung longthok pina pami leikide aduba kona excavator sinaraga ningkharakpa amona kai sing adu sangdoke aroibeda content sing asigi markuiba pau khara asiba paudam jariba Manipur local news YouTube channel asidagi yangberiba punama padaga jari channel sina domda kana badi subscribe tawi business subscribe tawi romoloinana like and share tawu sukawi kanupna makpo amakhanna thagajari